Ngara numida wairam phongkiba kangleipaki mairagi pause degi maru oba pau khara khangasaraka miyamna khudo tamjage maitai halaga kukilen phangadoribra yelawmi yaifa chawkhatlu Imphal West District ki Sengmai Police Station ngi manungjanba leimakongda leiba yangkhai suba Mountain Division Headquarter manungdagi chaliba tha asi kunga mangada leimakonggi Army camp na thabak suba changkhibadagi ngachi phawba thiba khangdana Hauzik laiba Laisram Kamal Babu Kudak Tek Kaidana Thadopit O Haiduna Emergency meeting ama phamkre Mifam aduda maite halaga amadi maite nupi Angang praja tamthina otpayaba olaga amadi hatoklaga Koki refugee na terroristing na taliba Sapra administration Union Territory Kokilan ase Panglagadra Han Yelawmi Yaifa Jawkaluk YYCL Manipur ge RPI Secretary ki Thaupureba E Barazina Press Thadorak Pachero Amana Hairi Press Thadorak Pachero Asin Hai Kuki Haiba Si Manadaba Purup Kayana Punsinduna Sembani Makoyi Purup Kudingi Lon Chanabi Pije Saksa Manade Horofam Sukhang Daba Zatine Manipur India Dagi Kuki Haiba Purup Amateleram Day Makoy Singasi refugee ni Myanmar Bangladesh Dagi Tantorak Pani India gi Mizoram Tripura Nagaland Assam amadi Manipur da changja phamawduna hingnaba leikibani hairi wafam asi Indian history amadi Manipur history sakhibani Kuki singna Manipur India da kukilen tan ge hairabadi Indian army da khut thafam thoktabra Kuki gi leaders singna kukilen taliba mafam singasi Mizoram Assam Nagaland amadi Manipur gi mafam singdani India lenga ki makhada lairibani Kukilen tamba matamda Assamese Nagamis amadi Tripuri singdadi hatpatupa tawdraga maite singdadi hatpatupa otpanaiba micham pharaga nupi angang otpayabo olaga tamthiba mihata hatpana chingba thodok lepa leitena haukiba chahi 2019 ki May 3 dagi ngasi phawba lepa leitena satharakli haire Cherol asina loisilakpada hai hauji mak thiba khangdana leiriba Kamal Babu Army camp manungdagi mafam khangdana mangkiba si leimakongda leiba yangkhai suba Division amadi Manipur lengang na achawa data tawbiduna tekta kaidana thadopiraknaba pungning chingsinjari karigumba Laisram Kamal Babu tekta kaidana thadoktaba tarabadi lub asigi thawmi singa miyamga punduna akanba khongjang jangsinaba warep tawkhre haidi kuki singna maitei pharaga tamthina otpayaba olaga hatolaga tampakta internet thingjinba curfew thamjinba school college ka handabaga loinana afaspa thamjinba asina Manipur da santi khak purapa ngamgadra haina organization asina lengak ta hanglakli makha tarakpa pauda miyamgi khongjanga mari lenena fajingkiba maira paiviki luchingbi condition amata yaudana thadokadavani Shobita Saubam haukiba November 13 ta changsingkiba miyamgi ho khongjanga mari lenena lengangna fajingkiba michamsingi condition amata yaudana athuba matamda thadokadavani haina Kwakathel apunba maira paibi lupki president Sobita Saubam na phongdokre wafam asing ngasi Kwakathel maira paibi apunba lupna sinduna Kwakathel hainaw khongmbi de laiba ibodong nongsabagi sanglenda Kwakathel maira paibi apunba lupka punna kusamna duna satminariba nupi lupsingi apunba wakami pam aduga mari lenyana phongdokhibane mahangna makhata na hai jiri da thokiba leibak thiba thodu aduga Manipur gi miyamna haukiba ihau aduda Manipur gi tungamba kendra da lairiba MLA Minister Singgi yumda miyam changduna amang atatho angiba duga mari lenana lengangna police jinaduna fajingkiba miyoising thadoknaba hotnaringai cherak asida iramdamasi ngaknaba thodang kaya lauduna laklibi maira paibi Kwakathel apuma maira paibi lupki president oina thaupuribi thivai jam sisilabu fajingkiba si yamna leibak thibani micham kaya fajingkiba asiga mari lenana ngachi fawba lambi thingjingba yauna khongjang kaya changsinduna lakle maram aduna lengaki mari lenaba authority sing athuba matamda fajingkiba maira paibigi luchingbi achibu condition amate yaudan thadorakadavani loinuna Indiana Manipur da chathariba process war khudakta lepkadavani haiba wafam sing phongdoki makha chatharak poina pana pause degi maru oba pau khara khangasaraga miyamda khudo tamjige India block Manipur gi luchingba singna Prime Minister Office mamang da khongjang changsinga daure Manipur gi iranga mari lenana India block ta yauriba state gi political party singi mehu singna
ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯤꯡꯊꯝ ꯃꯤꯐꯝ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯤ.ꯇꯤ. ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯀꯪꯒ꯭ꯔꯦꯁ, ꯁꯤ.ꯄꯤ.ꯑꯥꯏ. ꯑꯃꯗꯤ ꯁꯤ.ꯄꯤ.ꯑꯥꯏ.ꯑꯦꯝ ꯌꯥꯎꯅ ꯄꯨꯟꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯇꯔꯥꯒꯤ ꯑꯄꯨꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯂꯥꯏꯌꯦꯟꯁ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯀꯦ.ꯑꯦꯁ. ꯑꯩꯁꯥꯟꯇꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯤꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯗ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯔꯇꯤ ꯂꯤꯗꯔꯁꯤꯡꯗꯁꯨ ꯄꯥꯎ ꯐꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯑꯊꯨꯕꯗ ꯑꯦꯗꯚꯥꯟꯁ ꯇꯤꯝ ꯑꯃ ꯍꯥꯟꯅ ꯆꯠꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯇ ꯌꯥꯎꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯤꯗꯔꯁꯤꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ. ꯕꯤꯔꯦꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯤꯇꯤꯡ ꯀꯧꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯌꯥꯅꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯛꯊꯦꯡꯅꯅ ꯆꯠꯂꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯂꯤꯗꯔꯁꯤꯡꯗ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯇꯛꯅꯁꯤ ꯍꯥꯏꯖꯕꯗ ꯉꯁꯤ ꯐꯥꯎꯕ ꯇꯥꯕꯤꯗꯕꯗꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯦꯂꯥꯏꯌꯦꯟꯁ ꯑꯁꯤꯅ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯂꯥꯛꯅꯕ ꯍꯣꯠꯅꯕꯤꯌꯨ, ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯍꯨꯠꯁꯤꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯀꯧꯔꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯍꯟꯕꯤꯌꯨ꯫ ꯊꯥ 19 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯎꯅꯗꯨꯅ ꯅꯤꯡꯊꯤꯅ ꯈꯟꯅꯔꯒ ꯁ꯭ꯇꯦꯠꯁꯤꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 15ꯗ ꯂꯩꯃꯈꯣꯡꯗ ꯂꯩꯕ 53 ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜꯕꯕꯨ ꯆꯍꯤ 59ꯕꯨ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯊꯣꯔꯛꯂꯒ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯦꯞꯇꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯑꯃꯗꯤ ꯃꯤꯐꯥ ꯃꯤꯐꯨꯟ ꯇꯧꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯦ. ꯃꯦꯘꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯁꯇꯦꯠ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯗꯕꯗꯒꯤ ꯃꯊꯛꯇ ꯍꯥꯏꯋꯦꯁꯤꯡ ꯐꯥꯎꯗꯨꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯋꯦꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯔꯤꯕ ꯏꯂꯤꯒꯦꯟ ꯇꯦꯛꯁꯁꯤꯡ ꯊꯤꯡꯕ ꯉꯝꯗꯕꯅ ꯐꯪꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜꯁꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤ ꯐꯒꯠꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯏꯟꯇꯔꯅꯦꯠ ꯊꯤꯡꯖꯤꯟꯕ, ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯪꯁꯤꯡ ꯁꯨꯇꯤ ꯊꯥꯗꯣꯛꯄꯅꯆꯤꯡꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯁꯤꯡ ꯉꯥꯛꯇ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯦ꯫ ꯑꯊꯤꯡꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯌꯥꯝꯕꯨ ꯃꯤꯁꯤ ꯃꯤꯅꯥ ꯃꯔꯛꯇ ꯊꯝꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯌꯥꯝꯕꯨ ꯑꯗꯨꯃꯛ ꯊꯝꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯣꯔ ꯍꯣꯜꯂꯤꯕ ꯑꯁꯤꯁꯨ ꯊꯤꯡꯖꯤꯟꯕꯤꯔꯣ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯁ.ꯁꯤ.ꯅ NIA.ꯒꯤ ꯀꯦꯁ 9 ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯕ ꯑꯗꯨꯗ ꯑꯔꯥꯝꯕꯥꯏ, ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯨꯔꯦꯜ, ꯀꯣꯔꯧꯉꯥꯟꯕꯁꯨ ꯌꯥꯎꯔꯦ꯫ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯐꯥꯅꯅꯕ NIA.ꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ NIA.ꯅ ꯄꯥꯏꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯦꯁ 9 ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯁ 2ꯗ ꯑꯔꯥꯝꯕꯥꯏ, ꯇꯦꯡꯒꯣꯜꯒꯤ, ꯂꯨꯆꯤꯡꯄꯨꯔꯦꯜ, ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯒꯤ ꯃꯃꯤꯡ ꯆꯦꯟꯅꯕꯗꯒꯤ ꯅꯦꯁꯅꯦꯜ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯐꯥꯅꯕ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯔꯥꯝꯕꯥꯏ, ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯁꯨ ꯌꯥꯎꯔꯦ꯫ NIA.ꯅ ꯂꯧꯈꯠꯄ ꯑꯍꯥꯟꯕ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟ ꯆꯦꯟꯅꯕ ꯀꯦꯁ ꯑꯁꯤ ꯀꯦꯁ ꯅꯝꯕꯔ RC-03/2024 NIA, ꯏꯝꯐꯥꯜ ꯇꯥꯔꯤꯛ 09/02/2024 ꯑꯟꯗꯔ ꯁꯦꯛꯁꯟ 147, 148, 149, 186, 188, 307, 379A, 395, 504, 505, 506 ꯑꯃꯗꯤ IPC.ꯒꯤ ꯁꯦꯛꯁꯟ 34, UAPA.ꯒꯤ ꯁꯦꯛꯁꯟ 18, ꯁꯦꯛꯁꯟ 6, 1A ꯑꯣꯐ ꯑꯣꯐꯤꯁꯦꯁ ꯁꯦꯀ꯭ꯔꯦꯠ ꯑꯦꯛ ꯑꯃꯗꯤ ꯁꯦꯛꯁꯟ 25AB ꯑꯣꯐ ꯑꯥꯔꯝ ꯑꯦꯛ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯊꯥꯔꯛꯈꯤꯕ ꯑꯥꯔꯃꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯃꯊꯧ ꯇꯧꯗ꯭ꯔꯦ ꯍꯥꯏꯅ ꯆꯤꯡꯒꯤ ꯂꯣꯞꯁꯤꯡ ꯌꯥꯎꯅ ꯍꯣꯝ ꯑꯃꯗꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤꯖꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔꯗ ꯊꯥꯔꯛꯈꯤꯕ ꯚꯥꯔꯠ ꯂꯥꯟꯃꯤ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯂꯥꯟ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯀꯨꯝꯃꯩ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯍꯟꯅꯕ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯌꯥꯉꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯆꯤꯡꯒꯤ ꯈꯨꯜꯁꯤꯡꯒꯤ ꯂꯨꯞꯁꯤꯡ ꯌꯥꯎꯅ ꯂꯨꯞ 8ꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ
ꯌꯨꯅꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯋꯥꯀꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫